ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯕ ꯂꯩꯉꯥꯛꯅ ꯁꯦꯟꯊꯪ ꯄꯤꯊꯔꯛꯂꯕ IDPꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯆꯪꯍꯟꯗꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯇꯣꯔꯕꯨꯡ GP ꯚꯤꯛꯇꯤꯝ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯣꯏꯇꯣꯡꯕꯝ ꯁꯨꯔꯆꯥꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯆꯠꯊꯔꯤꯕ ꯔꯤꯂꯦ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯇ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯔꯕꯨꯡ ꯄꯧꯒꯥꯛꯆꯧ ꯏꯈꯥꯏ ꯀꯥꯡꯆꯨꯞ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗꯒꯤ ꯂꯥꯟꯖꯤꯟꯅꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯂꯣꯏꯇꯣꯡꯕꯝ ꯁꯨꯔꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯇꯥꯡ 1ꯗꯒꯤ ꯀꯣꯀꯣꯃꯤꯅ ꯁꯤꯜꯂꯒ ꯆꯠꯊꯔꯛꯂꯤꯕ ꯔꯤꯂꯦ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯇꯣꯔꯕꯨꯡ ꯑꯃꯗꯤ ꯀꯥꯡꯆꯨꯞꯇꯒꯤ ꯂꯥꯟꯖꯤꯟꯅꯔꯛꯄ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ PRꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯆꯤꯡ ꯅꯒꯤ ꯂꯥꯟꯖꯤꯜꯂꯛꯈꯤꯕꯁꯤꯡ ꯍꯟꯖꯤꯜꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯄꯤꯊꯔꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯪꯕ ꯌꯥꯗꯅ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯛꯂꯤꯕ ꯌꯨꯝ ꯁꯥꯅꯅꯕꯒꯤ ꯁꯦꯟꯊꯪ ꯑꯁꯤ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯁꯥꯅꯅꯕꯒꯤ ꯂꯩꯉꯥꯛꯅ ꯁꯦꯟꯊꯪ ꯄꯤꯊꯈ꯭ꯔꯕ IDPꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯍꯟꯗꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ 3 May 2023 ngasi bawa akhoi yum hanjandana leiribase akhoi relief camp da leibase yamna ware akhoi gi IDP sing ase masa masa gi mayum da hanjan hanbiro sarkar sinbiro haibasigi main oina akhoi gi torbung GP sidai da yum chagani haidana 3 lakh ki sidai da 85000 di mioi khar di kape ado ga su moi su yum chapam leita dan yum chapam changba yada dan hojik se moi paisa se losan gidra hai mi paina base yam wang hojik se leiri adubo wahang se government da su hangi government adi arrangement atuba da silakani hai ador ka su hai lo paisa se asim ba kya leibani na season da gid da loi thokraga ai yum chana ba paisa lei hauroi dra hai bagi IDP singi yamna mi paina ba du oire aduna atuba da ikoi ne sarkar miyang changbi de hairaga yum chagani hai ba kapi rei ba lag hungi saruk am oire ba 85000 asidi akhoi changba ya yum makai da atuba da ngasi nongni ni gi manuk sidai da changan bi ra ga yum sa ba hawan bi wai ba se sarkar da ipuning chingjin jari